Top Trending News teman-teman wala source dari lokal cerita. Mata-mata di oida dari oida ipau sing tatu kan kan. NRC pangtok pada ahan mamiyeng changbana achumba khongthang oigani haina santa nahakpamna pawjelakti leipa asi oina pangtok ba horoklaba CENSUS 2027 gi manung chanba tabak sing Manipur gi oina di state asida mitop mian cha sing khandoktuna mayumda halhan khibana National Register of Citizen NRC chanhala matungda pangtok kadabani haibagi demand tarokliba tongan ba loop taraga marigi convener santa nahakpamna NRC de hana miyeng changbana achumba khongthang oigani haina phongdokre Manipur di CENSUS pangtok jengeda NRC hana chana hangadabani hairtiba loop taraga mari adudi ipsa pandam akom loop ipa KSA loya loop kanglamai kil CLK ERDO aksil andok mikal amasung SW any loop sing asi mute sing na sarup yabu paw gi phum ama ngasi nungtil ka sampata leiba ipsa gi loisang da pangtok laduna loop taraga mari gi convener santan hakpamna wapum asi pawmi sing da phongdok laduna makatana hai rong lawbida thokiba thawthokna maram oirega Manipur gi mang tariba issue sing na thai kibagum tawre loop taraga marina hanadagi thamjar pa wahum sing asisu ahom belaite NRC da hanami yeng changbana chumba khongthang oigani lengak asina infrastructure sakhat paronda hena khumang saksina uri thabak asisu chathabiu kaisu kaide adubu CENSUS gi wahum di kaunagum si haina ongdrakli CENSUS asi Manipur da namduna chathakrabati akaiba kya lakani har Rosampur amadi kangkopiromda irang nemthaba laitri CENSUS gi makta protest torba singsu hojikti irang asida oina onsinakre adubu NRC asi yamna lumna logadabani NRC update tawdana CENSUS pangthokrabadi thawong asina representation da chaun akaiba lakani loinana hojik relief camp sing da changjapom lawkleba IDP sing asisu makhoigi address asi relief camp oina panduna MLA kharanadi election gi khudong chaba lawna hona ba yawre haibagi paw lere lengang hojik miyamda yenglim miyeng asi karino haiba khangri CENSUS ki matangda hakchina lawdabagum tawri lenga ki oiba pirep amata oiba leite ronglawbi thogok sigi damak miyamna lawriba kholausing taliba dimasing lega nga na thairebra haibasi su hangba yabu wahang oirakle loop taraga mari hojik lengakta hangningi basi mangda CSO loop singa sanaki wari singi thabak thoram sing hojik kada yorabage CENSUS pangtok jingagi mangoina Manipura NRC chanahlu masi natrabadi loop taraga mari na logi oiba mateng lowbagalina na tawba yaba thabak sing tarokani haina pawmi singda phungdarakle Malem gi luching basingna US Iran da state of Hormuz phawdu chatpada athingba pidanaba takshinkre US President Donald Trump na state of Hormuz da lariba Iran gi ithangpam khodimak thingjilagani haina laukokra matung ngasi India gi local time pung 3:30 dagi hoduna state of Hormuz phawduna chatpada athingba thamkre US na lokriba khongthang asibu Europe Asia amasung Middle East da lariba lepak singna akan momong di yan da phongdok pagaloina thawong asina energy security da achawba singna ba ama uhan batalatna ing tapadaju achawba khudong chada uma mayok na halagani haiki US na state of Hormuz thingjinbagi khongthang asi mapung oina jaminariba North Atlantic Treaty Organization NATO da yawriba lepak singna sogatloi haina phongdorakre NATO gi mihut oiriba Spain gi Defense Minister Margarita Robles state of Hormuz phawduna chatpada US Navy na thingba thamlibasi chumdabani amasung masina ukhatnabagi chang pakthok chawthoknabagi machak ama ohele haiki US ki Prime Minister Air Summerna US na state of Hormuz da athingba thambada Britain na sogatte amasung ongkhatnabada kaidorungda thawai yawroi haiki video asibu pawdumbada soiki lankiba yawbasu ngakpigani amadi channel asibu subscribe tawbidamukta thagappa phongdoksari tung koina miyamgi siba tawba ngamba oijage